Premier English Academy Kiamgai Awang Laikai da Supnatangi Class 9 khakta tamliba Mahairoi Ningthozam Baldip na lamdam asida ahan boina mirol ngangna bayaba imalon bu mapung fana khangba robot ama mai pakna changeng tawkre Chahi Taren Mapung Faraklaba listing ani tarahumdoi police constable male gi waiting list ladiba candidate Chanibu Manipur gi law and order ngakpada saruk yahanbiyo haiba davi tawduna ngasi hauba marak kai samlaikai community hall da wakat mifam chathakre Taret Suba UGC gi PM regulations listing ani taranipan Manipur gi government college ki oja singda chana halu haina fegok tagi medeng makhada demand tawduna lakhiba dugi saruk amoina ngasisu Nambol El Sanoi College to class boycott tawduna khongjang sansen kre Chahi asigi January amadagi lamdam asida inner line permit system chanaba hokibadagi ngasi fawbada lamdam asida changlakliba mitop listing 13 romda ILP gi permit pi kibaga loinana laingak asida lupa crore ama henbagi revenue ka bangam hankre Sumang lilagi saknai da bai ba made academy awardee ahibam Deven Miyamna Hiyang Deven haina khangna bai ba si leikhi da baga mari leinana state ki thakta ikai khumna bagi thoram Shraddhanjali ngasi leikhi bagi yum Hiyang thang mamang laikai da pangthukre Kaboi Furuk ki nat ki oiba kumhai ama oiba lingai tha sige taret amadi nipan da numin ini chupna pangthuklagani hairiba kumhai asi tampaki district singda leidiba Kaboi khun singda pangthukani Numinini chupna pangthoka doriba kumhai asida kabui nat ki oiba jagoi isai kya utkani Sadar Baptist Association Manipur gi chahi chama mapung farakpagi centenary thoram ngasi Kangpokpi district ki Mapau Jingso Baptist Church ta pangthokre thoram adu da saruk yakiba PHED Printing and Stationery Minister Losi Dikona church ta laktuna miyam punna afaba amadi chawkhat khongthangi matangda wari sanaki Beer Film Production ge banner makhada ahan boina puthokadaba Manipur feature film Mairik ki thongni thoram ngasi konung mamangda leiba lamyan ba sanglenda pangthokre thoram aduda film forum Manipur gi chairman Ace Mangoljau filmmaker El Surjakanta amadi Birendra Salam vice chairman film forum Manipur na athoiba mithunglen oina saruk yaki film asigi direction na KP Das na pigadauri Ngarang Assam amadi Nagaland gi ngamkhai paring oiriba National Highway number 39 gi mafam amada thau puduna lakpa oil tanker ani dagi lona thau khaidokna bahona bada soibadagi gari animak maina tumna chakre thogdok aduda sopan yawbagi paw phangdri thogdok thokphamda police ki kangbu changshinduna thijinbagi thabak chathakre